पाउसेदा यमपम ओइबमर ओइबा पाउ खरा अपडेट तौजरे माई इम्फाल की लिंथोइना मालेम की जुदो मसाना द गोल लौरपदा सीबीआई ना तारामना ओगले हौकिबे इराई नुमित्ता सारा जेवो सारदा पांगथोकिबा वर्ल्ड जुदो चैंपियनशिप द मणिपुर की माई इम्फाल दगी लिंथोइ चनम्बम सही तारागा मंगाना गोल्ड मेडल मना लौरपदा सीबीआई मणिपुर स्टेट काउंसिल अमसुंग सीबीआई माई इम्फाल लोकल काउंसिल अनिनसु थागतपा अमदी तारामना ओगले मागी अपोकपी सीआईएस इबोहल अमदे गुनेसुरी की मचाबो मी वैननप होनाजरप अमदे लमदम असिगी जुदोगी ओजा सिंगी थौनाबो पार्टी असना थोइदोक एंतोकना थागले लोइनना बेलारी द ट्रेनिंग पीरिबा जोरेसिया लेबाकी कोर्स पुसु थोइदोक एंतोकना थागले माना मखाता मरु हकप ट्रेनिंग पीबीदुना लाकदोरिबा ओलंपिक सिंगदसु निंगथिबा मेडल सिंग लौरकनदबा पार्टी असिगी माइकेदगी मंगल पिरगले मखातारकव अतोप पाउदा Kari maram gino sengdok pirago di Kaks Education Center da gari masa tuangtuna lakwa miyoi rina maram khangdana ngarang amasung ngasi hanjin changlakle kari maram gino sengdok pirago aina DCEC headquarters ningthau khonggi CMD su oiriba Dr. IAS konthokjam ngasi phangdorakle mangna makha taraduna DCEC na ngasi phawda lega ki mating jawtuna miyamgi yaifana ba thorang kya paikhale Education amadi health sector da hostel sanana ba thorang kya supai khaliba sahi kuntra ga manga faraba organization ne laiha ki maike degi lakpu orga su hana pau pirakada bani atop organization orga su kari maram gi no seng tok pirakada bani thangja madi nomaijing asi DCEC gi soti na medi masigi khudong chabat lawraga bomb plan tawba laglibra aiba gi singna ba laire DCEC na akiba leitana paukom pinana ba ngai re hai ki Green Can Foundation Trust na sana thakna ba polam sing yan thokre Green Can Foundation Trust na sinduna nomagi sujanom jariba sinmi sing amadi praja sing ki mafum da chana thakna ba kodol tamkre tha koringi aroi ba thang chunamita mafum da satuna pangthok ba tharong ki saroga moina wahing laikai ki lambi paring da Green Can Foundation Trust ki maike dagi mateng pambu ki thoram asi pangthok pane Green Can Industries ki founder Justice Laisram ki lising makha da lengkhat pa Green Can Foundation Trust na tha kuding ki sujanom jariba praja sing da mateng pangbu wena sathagada ba thoram ne aire Scheduled tribe list salhalu aina wakan bifam phamkre Manipur government athubada yelhomi midai maitai bu scheduled tribe list salhanana bahona gadabani aba demand tawduna SDDC em ngasi thangmai banda leiba panthoibi sangle da wakan bifam phamduna protest tawkre wakan bifam aduda saruk yaki basinda demand committee na taliba demand singasi sarkana khangsinadana usinadana leirabadi makhal makha kyagi khongjang changsilagani ningthau panba leiba kamu oramlabasu matamgi matungina ahomba kya lagli Isagi ramdamda isana lengak sabangam draba isagi fothok isana sinaba fangdraba aikoina refugee waraklabadi lamdam asigi miyamge laiba kari warakadage purmakasi khangna manifu laikana athubada SDDC em taliba demand sing thabak to onthok piu ana fangdoke gold medalist sanaya na lengaki mating pamle wusu masana gi ona national amadi international gi thakta gold medal kya lawduna India gi anba Wusu medal ki account hangki vaga loinana leptana sanaru sing pothok liba Thawban district wangkem kendra gi manung chanba kiam khong an bidalaiba Dr. Wainam Sanaya sai yangkai ga manga Manipur ki minister NBN ki minung si kharadang phanglabadi mahaki sahi matang ta malem gi thakta leiriba wusu coaching phuna ki gani loinana manga raksu pho oina India pumba gi leiriba wusu coach chambrom asi sahi amade body gi arumbada often challenge laure Phuna si thokperaku aitam haki jumda pawmising hunaba amada phangdoragle Mahana makhata ki bada Bangladesh ki Dhaka Macau Indonesia ki Bali China ki Beijing da malem ki thakta pangtho ki ba training tournament kya da saruk yaki ba loinana medal kya sulawrakre English ani tara kamari da Sikkim ki oina open challenge lawbada amma thoraktuna phuna bada mahakna yamna laksana maithiba pike Masiga chap manana lising ani tara ga daret lising ani kunga mathoi lising ani kunga ni thoi ki July thada Sandagi oina mahaki lengka amari tawlu oiragana sahini fugi matakda often challenge lawki atopa Manipur ki kana amatana cooperation piraktre aige Makatarakpa atopa pauda BJP office thambal sanglen the Prime Minister Narendra Modi ki makok yawdaba photo thetpada angakpa oire Manipur ki lengak sasan ki dabak tawriba Bharatiya Janata Party Manipur Pradesh ki office oiriba Imphal ki nitaipa chuthekta leiriba thambal sanglen BJP Manipur Pradesh ki office building ki hek sangpam ge Matak thangba sarukda pak chauna Bharatiya Janata Party Manipur Pradesh haina tharaga Bharat ki Prime Minister Narendra Modi ki makok yautaba photo ama thetuna leiba obada miyamna ngakwa pongnare loinana Prime Minister Narendra Modi ki ngak ki saruk yautaba photo theli aiba Minister
NBN amadi BJP Manipur Pradesh ki President S Hardana khangba ngamdrabadi madau karapna Manipur gi laingak sasan ki thabak tawgadoribano loinana BJP pu mapung phaba miyamna pamraba political party amo ohenba ngamgadoribano aibo wangsu hangnarakle Bharatiya Janata Party Manipur Pradesh ki office asi ikui kuitana sangha khibak loinana Prime Minister Narendra Modi ki mapung phaba singlemba photo ama thetuna lakibani photo asi hek yengba matamda yamna fajava amadi puning singsiningai oike photo asi asat awok tawriba miyoisina tarang na mayek singa uwa fangke Bharatiya Janata Party Manipur Pradesh ki office asi ki magunsu hengatpa haibadu waiki adubo handak matam kharagi mamangdagi Prime Minister Narendra Modi ki full size ki mapung phawa photo adugi ko ki saruk yaudana thetpa miyamna uwa fangbada ngakpa waiki Paukche asina Bharatiya Janata Party Manipur Pradesh ki office da satuni yang siluwa matamda so Prime Minister Narendra Modi ki magak yaudaba photo asi thetpa ubada nangwaitaba phauge BJP Manipur Pradesh na Prime Minister Narendra Modi ki ko ki saruk yaudaba photo ama ichau chauna thetuna miyamda waliba si Prime Minister Narendra Modi bo ikai kumnaba ulevra natragna janingdaba amadi usit thawaidaba uttunam yama mangda phongna yamna han anthaba maungda khungkoi naribra aibo wang kya su praja section kya dagi hangnarakle oiriba phibam asi BJP Manipur Pradesh ki MLA sing masing jablaba party asigi karyakarta singna khangdrabra natragna khangna tauge aina tauribra aibo wang su hangnarakle Bharat ki Prime Minister oiriba miyoi amagi photo thetpa haibasi mafung phaba singlemba photo thetpagi chanabi adomak lai Lebagam ki Prime Minister oiriba miyoi amagi photo thetpa matamda ko ki saruk yauduna thetpa sidi sanade Karigamba ko ki saruk yauduna thetpa tarapadi Prime Minister bo usit thawaidaba utpa amade miyama mangda phone khungkoi nabugum launai ana akhang ahising nasu phongtongnare Hiramasi ki matangda praja section kya dagi paukse asida phongtorokpagi matunginadi BJP Manipur Pradesh ki office khakta da Bharat ki Prime Minister Narendra Modi ki ko ki saruk yaudaba photo thetpa haibasi lale atuba matamda Prime Minister Narendra Modi bo luna chana tawchariba mahaki lamjing lamtha ki makada Manipur gi lengak sasan ki maku oina thabak tawriba Manipur ki Chief Minister NBN amadi BJP Manipur Pradesh ki President oiribi Sarda Devi gi atuba miyang sangpam thoge loinana atuba matamda Prime Minister Narendra Modi gi ko ki saruk yaudaba yengbada akibagi masak phawbugum tawriba photo asi lautaraka thetpa tarabaso Prime Minister Narendra Modi gi mafung phawa photo ama thetnanaba thabak lokatpam thoge hairi Manipur da lairiba SBI branch office jankhaiga mapan gi staff masing atuki matik wale Manipur gi oina SBI gi recruitment da local language Manipuri oigadabani habadu English lolsu yahlu aina achumna wakalakpadagi recruitment tawba ngamdaba oire Manipur gi konung Imphal sahar manung amadi Manipur gi tongan ba mafum singda lairiba State Bank of India SBI gi branch office jankhaiga mapan asta staff masing atuki matik wale SBI branch office amamda supnadagi staff ani amasung ahom khaktana ran tawduna leibadagi Bank sing asna sel thongi mari leidaba thabak singda miyam gi mafung phana thabak pangthopa ngamtana leiba haibadu hoire karigi damakta Manipur da leiriba SBI branch jankhai ga mapan asigi staff masing walibano haida pause asina tijalubadagi khangba ngamlakibadi Manipur gi oina SBI branch gi junior associate ki recruitment tawbada local language habadi Manipur gi official language oriba Manipuri lol khaktamak yawba haina lei Atuba masigi mahutta English lol su yahon biu maramdi Manipur da leiriba singmi sina Manipuri ngangbada kholoide Madinama atuna Manipur gi singmi sina Manipur da leiriba SBF branch sing asigi nauna staff lokna recruitment asida kodong sadaba kaya thogali aibo wafam Bharat ki Union Finance Minister yauna wakalakibadagi our face staff lo wangamdana leiba oiramle hariba wakat asima all tribal students union Manipur asumna pukhalakuna outer Manipur Lok Sabha gi MP wariba Dr. Lorho S 4J da city udana wakat padagi MP 4J na abukhana chairman SBI amadi Union Finance Minister da city ituna khangalobadagi SBI gi corporate center wariba Mumbai dagi Manipur khaktagi oina SBI ki recruitment habadi clerk junior associate ki post recruitment tawbagi athingba sahi anirom thamlakibane athingba sina maram oituna mathakda pankriba posting asi recruitment tawba ngamdatuna leirakiba oiramle haiba khangba ngamle Athingba asina maram oraga nongma gi Manipur da leiriba SBI ki branch office jankhaiga mapan asagi staff masing leptan hantarakwa thabak dagi potha kiba laikidaba promotion clerical dagi officer ka kiba dagi Manipur da leiriba SBI branch sing staff masing khangan hantarakpa dagi bank branch sing asi run tawbada hainga leitana awaba mayunarakpa oiramle Paukse asina makata na thijilubada Manipur da leiriba SBI branch office jankhaiga mapan asagi staff masing hantarakwa branch amamda manager ama
yauraga staff amadagi ahum fawna run tawrapodagi customer singi service pibada atugi matik awawa amadi customer singnasu pendaba haibadu oire. SBI asuki matik awab amadi customer singnasu pendaba haibadu oire. SBI gi branch office singda thabak tawriba staff singnasu atugi matik mathau sinba customer singi financial service mafung fana sathaba ngamdabadagi awaba oire. Marmasna hidamasigi matangda finance department su puriba Manipur gi minister N Biren gi athawa miyang sangpiba ko loinana Manipur ki wana lairiba SBI branch ki junior associate ki recruitment tawba matamda local language Manipuri lol khangbak oigadabani habadu mahusagum chanhantuna SBI ki junior associate ki recruitment tawbada hauzik athingba lairiba si lahendana mahusagum apanba amata laitana recruitment tawhona bahona biyo madu warabadi Manipur da lairiba SBI ki branch jakai gamafan asid staff ki awaba lairiba si ko kane haire Pause asina tijilubadagi bank branch manager yauraga staff amadagi ahum phawa khaktana run tawriba Manipur da lairiba SBI ki branch office sing adudi Imphal Pauna Bazar Ima Kaithel Tera Bazar Urifok Imphal Secretariat Singjamai MU Lilong Thawal Wangjing Yaripok Kaksing Mai Imphal Sokunu Jenims Rims Hostel Mau Tadubi Maram Lairau Sing Senapati Kangpokbi Saparmaina Sekmai Leimakong Mantrifugri High Court Lamlong Kaithil Borompat Ukrul Bazar Ukrul Somsai Kamjong None Tamenglong Tamai Ziribam Geljang More Sandel BSF Kem Palel Sakvikarong Susanpu Pearson Mon Salvung Thalon Tuibong Niulamka Boirang Loktak Hefa Ningthaukhong Besnupur amasung Nampol na singbata leiriba SBI branch manager Chauna Sumnagi staff ani dagi ahum khaktana ran tawduna haujik leire Transfer tabiganu haina asa workers na wakan mipam phamkre Kedrigau UPSC gi MO in charge Dr. Jahangir transfer tabiganu haina si asa workers singabadi miyamna center asigi mamangda wakan mipam phamkre Dr. Jahangir center asigi awarafa amadi saukalamida khomang sausinaba honaba miyoi amane Mag lising ani taruk dagi lising ani taragani thui fawwa kangpokpi amadi senapati de laike Lising ani taraga humdoi dagi lising ani kunmathoi fawwa wangjing da laike handa khakta da Kedrigau UPSC da lairiba asi thanifan khakta ngaire Government ki service tawba misak amana mahaki transfer mafom da ayam tabada sahi ahomdi lefam thoge masi miyam da janing de maramatuna al minister sapam ranjana miyang sangbiyo makatarakpa atopa pauda New Model English School na Maisubu lana uba yaba mongda fongdorokpa ngakpa pawi pungkun marigi manungda sangdorok kadabani Maisu Moijing Irung Pata Leiba New Model English School ki Assistant Secretary MD Babu Khana Media da Maisu Bulana Uba Yaba Mongda Fongdor Pazi Angak Pafawi and Manipur Youth and Students Union Maisu na Fongdorakli Ngasi Parung Pata Leiba Maisu ki Office da Pangto Pa Paugi Mipam Amadalupa Sinahai Transfer Certificate Lobosat pada School Authority Amadi Parents Singha Khana Zainabagi Tautok Amadhokle and Complaint Ama Maisu da Cobra Kauba Nyoyamana Taraki Masigi Matungina Maisu Gimi Marina Sabatim Ama Sporma from the Satuna Yangsen Ki Masida MD Babu Amadi Tarik Kauba Myoy Adina Furaki Aina Fongtoraki Cobra na bit Amadi Maida Soklam Ki Amadi MD Yusuf na Maya Amadi Magaksam da Dafam Dana Soklam Ki Masigi Matung the School Dasat Ki Adobe Irahin Wid School Soti Waram Ki School Adu da Lairambo Oza Past Principal Kam Warden Poyam Asoga Pamina Duna Tautok Adugi Matangda Ako pa warwat lauki ato pa Past Principal na lirakiba Wari ato ka ngasi media da New Modern English School ki Assistant Secretary MD Babu Khan na pangtok lipa wafam sing asiga Yam na tayo na ki school la sige maral ngaktok na nabuho na bada Angaw pa amana zorol Lon bagom maisu na lawe Past Principal ga maisu ki miyoy parina sahabat tim ato ka wari sahabada Taudang po ba ngamloy habat ki Principal ki contact number Lautan hanjin call tau ki Ato pa phone pai khalak dapat namaram orga amok founder MD Manal gi number Lautan wari sa ki Madam da School Authority asi police na kawi haraki police na wari saba lower ba matung da maisu ga phamin na bagi matam harake haraga phone tham ki ato pa lebak thi badi School Authority ki maike dagi phamin na bagi matam badu piraki de maisu na tunggi yumbi ora ka dori ba nahasing abri mairoi khunai gi damak afaba asumba tunggi yengla ka thokliba maisu gumba luba mada yumpam yaw ta maral sirak pasi tarai na laude Harba New Model English School ge Assistant Secretary ni harba MD Babu Khan na miyam khangna pungkun mari gi manungda Sengdo kadabani amadi Maisuda sangdara kadabani haike Albert Maimom Jauna MP sana jawbana recommend tawkiba miyoy mari laying nadaba Prime Minister NRF ki makada lupa lak tarit lisung kun gama thoi kai thorakre
Hausi Karnataka gi Bangalore Labor Narayan Rodaya Layada Bon Mero Transport Pangtok Nadaba Sem Sariba Manipur Dagi Sahi Adirom Tangai River Master Albert Maimom Jauna Raja Sabagi Empining Tau Sana Jawon recommend Tauduna Thakiba Manipur Dagi Tongan Ba Mari Laying Nadaba Prime Minister National Relief Fund PMNRF Ki Makada Lobalak Darit Lising Kun Gamathoy release Taura Krehari Albert Maimom Gi Laying Satana Bagi Damak Raja Sabagi MP Ningtau Laisen Basana Jawona PMNRF recommend Taukibaga Loinada Laying Asigidamak Prime Minister Office Ki Makedagi Lopalak Home Sanction Taurokibani Loinada Laying Asigidamak crowdfunding site Singi Manungda Amu Oriva Ketona Fund Drive Susataribani Local Facebook page Kehanasu Fund Drive Sataduna Sauraba Senfam Sing Kongkot Krabani Tongan Bab Yuikana Imung Asibu Madeng Pangna Bagidamak Song Tong Naragli Emily Karana Fobo Nupamasa Asi Laying Nana Bagidamak Mateng Pangnim Bagi Apamba Pongtok Narakrabani Treatment Asida Taurakna Lupalak Ni Forum Sangani Aina Panarivani Albert Maimongi Asasu Mahaki Support Hasengi Makapole PMNRF asi Miam Tamating Pangnarba Government Erogation Amata Jauna Piam Dagi Kongat Pafan Amane Hauzik MP na Songtor to Miam Gibating Pangliba as the Hiana Sing Taninga Oribadi Mamangda Ahinba beneficiary Taraga Tarukta medical treatment ga Marilena Sel Gitiang Bang Oina Punel Pala Kuntraga Matorum Pangan Bangam Kiba Asini beneficiary Singi Lifamgi Kendaba Tamdana Singi Mafum Sing the Labor Warabazo Tambak the Labor Warabazo Ningtauna Passing the PMNRF the medical assistant Sing Panganada Pamating Pang to the Lagle Rani Gadil Yogi Fona from Nunka model Beles Lauk Tokton Sembalagani Sanazawa Rani Gadil Yogi Fona from Oriba Taminglok District Tausem Sub Division Gimarong Chanba Nungkau Village Model Beles on the Lauk Tokton Semkanaba Honaragani Ana Raizavagi MP Manipurgining Tau Sanazawa Lysembana Fondokre Kaisam Tong Kawi Development Committee Infana Sintuna Kaisam Tong Kawi Community Holder Pang Tokfa Star Kamina Role Home Kawi Manipuri Amri English the Eva Kaisam Tong in the Heart of the Infal City Aina Bengtonba Larik Fombagi Tarumda Saruyakiva MP Sanaza Uda Makatan Hai Manipurgi Bohari Asi Naidarapo Matamda Kawi Yatiki Mapum Asi Chauna Lay Hundok Lamba Yaroi Moirang Kanglai Runda Kampagi Matoi Kankiba Maibado Kawi Salang Maibane Magia Sopa Mafum Lakani Konung Wedam Lipa Mafum Masik Hak Teng Navada Kabui Kul Laitaba Yate Hausik Sana Konungi Manakta Mahabali Kabui Kul Lai Sana Konung Sagatori Bagi Lam Yang Basi Kabui Ki Amai Bani Yangi Sana Konung Saringeda Mahoi Kul Masa Amahana Tagani Madam de Fafada Ki Kudam Yang Naba Masida Sana Konung Oibada Laibak Ngak Pangam Gatra Ngamloidra Sarlan Kan Gatra Ningtau Ponsi Gatra Ponsi Roidra Laibak Wagadra Waroidra Aiba Mayam Asi Hana Yangi Haike Surasan Maharaj Asi Angang Oina Ningtau Waiki Kaisam Tong Kapui Kulda Maki Mataulai Anasu Warida Ansing Libirami Govinda Zigi Mandeda Kapuiki Halaman Mayam Laglaga Lai Kurum Biramba Samda Posi Produktuna Kat Biramba Masi Puarida Anova Amani Masi Toki Haike Masina Susing Tamgi Nungsinabagi Mari Enkalale Emsu Gi Mapok Kumon Pang Tokre Manipur Ging Angkwai de Singarapada Emsu Natumini Yengdon Laidok Loi Salamba On Manipur Students Union MSUki yang higatari laksu pamapop kumbon ngasi DM University Campus terliba DM College of Arts Ground Dabang Tokre. Taro masih kembali lain na MSUki President Hawisam Salamba mitain hai MSU na piyam ki mateng kaloi na thawai pawba. Pamutan na laiba ki thawal tawdu na lagli ngasi pawda halaman singi kudung into na katok tu na lagli. Loi na Manipur imagi damak lep kani Manipur ki ngamkai desing na rakwa singsu MSU na tumin hiyang to na lai thok loi. Matam ki lakpa isu singda MSU na thawai pawba thado kani hai ke. Councillor amadi member na sel lautu kravra aibagi singna balaire MD Lokoi. Lilo Municipal Council na konba ward number 2 gi manungta PMAY gi makada housing gi list thokpada yawbada natna foundation awkraba sahi anirom soraklava beneficiary singi yum sabagi fangpam thokpa senpam sing councillor amadi member sing manaraga jum sabagi namada lautu naraga sel lautu kravra aibagi thajaba laire ani lilo ward number 2 dagi MD Lokoi na fangdokre Lokoi na fangdorabada councillor amadi member na hiramasida amana amada intok insin tauna duna laire Mahoy na miyambo karisu lay tanakan bane. Hiramasida marilay na po authority na atubada miyang sangbiyu hana apel dawragle. Kaksing World War II Memorial Run 2022 gi for it launch tawkre. Kaksing runners na sintuna matangta September tanakan matoy na pang tokadoriba Kaksing World War II Memorial Run 2022 gi for it run asigi event director wariba Retier Colonel Naurem Ransit na Kaksing Simang Laykay da Layba Indoor Stadium da nga si launch tawkre.
Tharong adu kamari lain na wangang laduna Indranjit nahai awal liban harol simpo masa mau faba mioi ama henduna tinjang kajing daba samas ama henduna afaba kunai ama sim na daba kaksing runners na ral asi lep na pang tu na lakpani ran asi sinana ba hona bada miyam ke asoba mating sangi miyam ki mating yaw na ran asi mai pa pangamloi marmatu na tunggi awal lipam miyam ki dama kanbi tu na ran asi ba soidana saruk ya biwai ke ngasi los tau kiba kaksing World War II Memorial Run 2022 gi Federasi Kaksing Ningthau Laikai dake Mohendro Jewelry Group na ko sponsor tau tuna mateng pang bani haire maka tarakwa atopa pauda Arunachal Pradesh da China na construction tarukwa si lan thokani All India Majlis-e-Ittehadin Muslimin AIMIM ki President Asaduddin Owaisi da ngasi Prime Minister Narendra Modi da Arunachal Pradesh ka Anjau district da leiba miyosina phongdorokpa wafam ki matang da wangang na pataksin kre Media reports in da video sing thadurakiba China gi PLA portion amasong masnari na saglang da leiba adigara til da manakta khunggang semko sakat bagi thawang paikhalapa ulaki Awaisan ai kibana China na India ka lan sok na dapat thawang sem sari hai ke Prime Minister na China ki mingpan bo fawa akiba leirabra Chinese ki construction kambu India ki Arunachal Pradesh ta kadi tawri bano ai na pan ke atopu warul amada AIMIM ki lusingba aduna phongdor ki badi Chinese na sahi ani hena ladak ta sangsila ke Awjuna Arunachal Pradesh sangsilak tuna semko sakat bagi thabak sathari Hari bahiram asigi matang ta parliament ki akhana ba mifam amakau tuna China ga leinaba mari gi baram da khana ba chungani Chinese bulldozer singna India ki lamda sangchelakle aduki BJP na wafam masigi matangda domina laisille hariba music asidi bulldozer singbo sinabada jamna napal tawjaba kangbo ne mafam maduda satuna bulldozer sing purago government na China ga wari sanaba ki tangkak taramari taramang arak pang thokrabane maduki mapanda kari wari China ga karigumba matam amata dalan ama tholagani haire adubo atu thoktobo oisano Prime Minister Modi na paugi mifam ama pang thoktuna isu adugi matangda maki mat phongdo kadabani aina awaisina phongdoke Arunachal Pradesh ki kunjasina phongdorak pada baijing na paikhalak liba thau-sing aduda makhoi langtang na papogi LAC manakta China na makhoi ki infrastructure sing semkatpa ase karisu toba ngamdrafra haipo wafam ama India amasung China ka ngamkhoi tainaba si Yomi Tisaki miyoi amana phongdoraki Pawasi External Affairs Minister S Jaishankar na China na India ka ngamkhoi ki yanaba sing thawoidre Madonna lebak ani ki marida akai balak pa yai aina phongdorakraba namit khani ki matungdani aroibeda content sing asiki markui ba pau khara asiba pau damjariba Manipur local news YouTube channel asidagi yangberiba punamak pathaga sari channel sina domda kanarabadi subscribe to be business subscribe to be romoloinana like and share to busuka wi kanuk namak po amakhanna thaga sari